YouTube monetization policy gi se hoi yamna nova latest update ta hana monetization ta use mamangai da leram bisina 4000 watch hour leramani ko aduga subscriber no 1000 oiramane ba aduga hojik na YouTube ke no khwaidigi latest oiba mo gi update la isina hana 4000 watch hour oiram base sidagi two times hai tare two times or double oraga 8000 watch time hour ma leire ko aduga hana gi piri bang sai 1000 subscriber tu madi leng de leyeba aduga hojik YouTube na masi notice ki matung ina makhoi na phongdu isi sigi policy hai tare 8000 watch hour se sigi matang si next year have 2027 gi February date 1 di satna gane have ne ko aduna 2027 gi February gi date 1 gi mamang se sidabudi hana gi kona already hana de gi leiriba magi policy du satna gane have 4000 watch hour ogin have ne baduga next year gi 27 gi 1st February de gi 8000 watch hour oirani ko aduna hajik laiba YouTube ki policies ki matung ina di taseng na kanda amna wana hawal lakpa dugumba ko new YouTuber hai tare platform sida nauna sangwi lakpa koisi now singwe na di hanu gumna kha live di oiro ko do hana su 4000 watch hours live udi natte ko akoi nauna sangpa akoi gumba dagi kaisu khangjada ba haijada ba akoi di taseng na kan mamangi 4000 watch hours si fo yamna wana akoi na phanghibne ba ado aigi monetize phangbosu tha ani ko mokta ngai ri ko ina khanjabada thani ko moiram ngani yam kui je monetize phangise adu matam yam changhi 4000 watch hours phangna hona kanda aduga hoji laiba condition ji matung ina di 8000 watch hour tar di ngasai gi nauna changlak pa ko video da kai da ka hen na dugum bagi knowledge laita baduga kai haini ka hen content phajaba nam da basing da demoka 8000 watch hour yo basi arai budi oi roi bako aduna hoji lairiba policy ji matung ina ko YouTuber da hoji nauna video creator oibiriba duga monetization ni phangdriba kamuse masida khwaidigi important oiba mana makoina piriba February date 1 se next year gi sigi mamang sida monetize tawna hona biyo abidi marak sida tha dum tari nipan leidina ko adu sigi marak sida mayam na su kha kitang hadi new YouTuber aduga monetize phangdriba singsena kitang kan hodna rakanda sisema gi phangna hona bi hawram di 1st February dagi next year dagi di si kahena arrive di uwe roi ba khadi lusilani ko duna adai ato pamana akoina video si sem matam da aigi channel si jo hana mamang da copyright makti natte ko gi reuse content habigi pot ama on the lakhre ba reuse content gi haziki kano si mai policy ama or male reuse content habidi akoina ato pa channel lu ato pa mina thaga pa video se ko edit taw thaga pa se edit taw si jo hana mamang ai di edit taw si akoina di khanghodre ko matam da isu ka hena masi platform se tara ko kuidrieba aduna hanadagi liraga lakpa hanadagi tawraga lakpa kamun habildi reuse content sisu di Facebook tigi oigira to pado kha editing tawa khola kanda video thaga pasi moi AI na detect taw bangam di hayo ko YouTube na ado aigi case hai tare mayam gi da di khangde ko aigi case amada aina thagat video si taseng haraga di video nate aina sem ki bodu matam da atopo gi video law ki nate image khar ha pa hai tare ko Google lagi download tawragan image khara hapane ba adugo Facebook te image share tawrak khara se haribi image khara se ina hapaga video share mane ba adugo video share matam sida ai channel si reuse content ni haraga ai kano se monetization si matam khara ai lepaga lai ke ba se reuse content ya de ba copyright lak pasna te aduga kaimta problem ato pagi nati sai ai gi video se mayam sum khangbirang mane music ai ka hap taw ne background plain da ne ba namise aduna ngasai adugum video si sinau singna nauna sangbire ba ngasai sigi maram sida YouTube ki maram da ka hena knowledge level ba singda yam important na khami ga dose koina watch time hour si yong na ba hona kanda mi gi video thagat pa de video haraga mi gi video editing taw ga yare text khara hapsin ba de color khara editing taw ba adugi pot ju khanu no ko ya de ba second manga tara khatang yaw matam da moi detect taw ngamme ba ko aduna phaniamna editing tawroga so hojikan si AI si fazana sakhalak pani na YouTube to so gi everything moi da software du leiram ni na detect taw ngam mane aduna yare ma khaidi aigi watch time hours si yong na ba ni haiduna koina mi video siamba da gi mi gi image ko ma chelo tho kan ko editing ga tawraga ko gi video da ha pa se sigi post si ma di taw bi ra ga de sumdoi soidana hanjin taw kan isa gi channel dum delete taw bi hine ba ko YouTube na aduna koina sida hoji nauna changa aga YouTuber oina dum kanago ma YouTuber si hadi pura full time and work to usi yawe ado ai sa gi full time nate ko no magi pungkhai amagum ma de kai thok yawe video sem kan hai tare ado video semam dai da no madugi topic ena sem do di kha analyze to ne dugi matung de gi kara source kai ka si yenga kanda
ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯒꯨꯝꯕꯒꯤ ꯆꯥꯡ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯅꯨꯡꯇꯤꯒꯤ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯩꯌꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯅ ꯃꯃꯥꯡꯉꯩꯗ ꯍꯥꯟꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯑꯗꯒꯤ ꯏꯃꯦꯖ ꯍꯥꯞꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯤ ꯍꯧꯖꯤꯛ ꯑꯃꯠꯇ ꯌꯨꯁ ꯇꯧꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨ ꯏꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯟꯇꯦꯟ ꯉꯥꯛꯇ ꯁꯦꯝꯃꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯄꯣꯂꯤꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯣꯛꯂꯛꯏꯁꯦ ꯃꯁꯤ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯂꯦꯁ ꯀꯟꯇꯦꯟꯁꯦ ꯐꯦꯁꯂꯦꯁ ꯀꯟꯇꯦꯟꯁꯤ ꯐꯅꯌꯥꯝꯅ ꯃꯣꯅꯤꯇꯥꯏꯁ ꯍꯥꯟꯅ ꯇꯧꯔꯒ ꯂꯩꯕꯗꯣ ꯗꯤꯃꯣꯅꯤꯇꯥꯏꯁ ꯑꯃꯨꯛꯀ ꯇꯧꯈꯤꯕ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯂꯧꯊꯣꯛꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯇꯗꯤ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯁꯦꯡꯅ ꯑꯗꯨꯃꯛꯇ ꯑꯩ ꯚꯦꯔꯤꯐꯥꯏꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯗ ꯁꯦꯐ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕꯗ ꯁꯦꯐ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯍꯥꯏꯔꯒꯗꯤ ꯏꯁꯥꯒꯤ ꯃꯥꯏꯁꯦ ꯎꯠꯂꯀꯥꯟꯗ ꯏꯁꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯍꯥꯏꯇꯥꯔꯦ ꯐꯦꯁꯁꯤ ꯎꯠꯂꯒꯀꯣ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯏꯃꯦꯖ ꯍꯥꯞꯆꯤꯟꯕꯒꯤ ꯅꯠꯇꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯦꯁ ꯎꯠꯄꯁꯦ ꯁꯤꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦꯀꯣ ꯁꯤꯁꯤꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯁꯤꯅꯦꯕ ꯌꯨꯇ꯭ꯌꯨꯕꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯟꯇꯦꯟꯇꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜꯁꯤ ꯑꯩꯅ ꯎꯖꯕꯗ ꯍꯧꯖꯤꯛ 1 ꯂꯥꯈ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜ ꯈꯔ ꯂꯩꯌꯦꯕꯀꯣ 1 ꯂꯥꯈ ꯌꯧꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯃꯁꯤꯡ ꯌꯧꯔꯦ ꯑꯗꯒꯤ ꯋꯥꯆ ꯇꯥꯏꯝ ꯑꯋꯥꯔꯁꯨ ꯑꯃꯨꯛ ꯍꯦꯜꯂꯕꯅꯤ ꯐꯅꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯃꯣꯏꯅ ꯄꯤꯔꯤꯗꯣ ꯑꯗꯨ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯃꯇꯝ ꯈꯔ ꯌꯥꯔꯝꯃꯀꯥꯟꯗ ꯊꯤꯡꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯆꯦꯅꯦꯜꯅꯤꯀꯣ ꯑꯗꯨ ꯃꯥꯅ ꯑꯇꯣꯞꯄꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯂꯧꯊꯣꯛꯑꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯨꯕꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯗꯕꯤꯗ ꯍꯧꯖꯤꯛꯐꯥꯎ ꯐꯅ ꯀꯨꯏꯔꯦꯕ ꯂꯩꯈ꯭ꯔꯤꯁꯦ ꯑꯗꯨꯅ ꯍꯣꯏ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯃꯔꯨꯑꯣꯏꯅ ꯐꯨꯜ ꯇꯥꯏꯝ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯋꯥꯔꯛ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯐꯤꯆꯔꯁꯦ ꯇꯁꯦꯡꯅ ꯄꯥꯝꯃꯒꯗꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯐꯤꯆꯔ ꯄꯥꯝꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯀꯣ ꯖꯁ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯅꯦ ꯊꯥꯒꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯏꯟꯀꯝ ꯂꯥꯛꯄꯒꯤ ꯀꯩꯁꯨꯝ ꯈꯟꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯏꯟꯀꯝ ꯂꯥꯛꯄꯒꯤ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯒꯤ ꯈꯤꯇꯪ ꯃꯍꯩ ꯑꯣꯏꯅꯁꯨ ꯑꯋꯥꯃꯟ ꯑꯣꯏꯅ ꯂꯥꯛꯍꯟꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯟꯇꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯅ ꯁꯦꯝꯕꯤꯁꯦꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯝꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯀꯟꯇꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯃꯕꯨ ꯊꯤꯅ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯕꯨ ꯌꯥꯝ ꯇ꯭ꯔꯣꯜ ꯇꯧꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯌꯥꯗꯕꯅꯦꯗꯤ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯇꯝꯅꯅ ꯉꯥꯡꯕꯅꯤ ꯍꯥꯏꯔꯒ ꯔꯤꯄꯣꯔꯠ ꯇꯧꯁꯤꯜꯂꯛꯑꯒꯗꯤ ꯑꯩ ꯆꯦꯅꯦꯜꯗꯨꯁꯨ ꯑꯃꯨꯛ ꯀꯛꯈꯤꯅꯦꯕꯀꯣ ꯆꯦꯅꯦꯜꯁꯨ ꯉꯁꯥꯏ ꯅꯍꯥꯟꯗꯒꯤ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯕꯦꯗ ꯋꯥꯔꯗꯁꯦ ꯌꯨꯁ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯇꯥꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯉꯥꯡꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜꯁꯤ ꯁꯦꯝꯕꯤꯗꯕꯀꯣ ꯗ꯭ꯔꯃꯥꯇ ꯇꯧꯅꯤ ꯍꯥꯏꯔꯒ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯕ ꯋꯥꯔꯤꯗꯗꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯤꯔꯤꯕ ꯃꯦꯁꯦꯖꯅ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯌꯦꯡꯊꯤꯅꯕꯒꯤ ꯃꯑꯣꯡꯗ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯗꯨꯅ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯇꯧꯁꯤꯜꯂꯛꯀꯅꯤ ꯔꯤꯄꯣꯔꯠꯁꯦ ꯃꯁꯤꯡ ꯌꯥꯝꯃꯒꯗꯤ ꯆꯦꯅꯦꯜ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯗꯁꯨ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯇꯧꯕꯤꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯄꯣꯂꯤꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯅꯧꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯀꯥ ꯍꯦꯟꯅꯗꯤ ꯈꯪꯕ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯑꯩꯅ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯩꯉꯣꯟꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯥꯛꯈꯤ ꯈꯣꯠꯈꯤꯗꯩ ꯈꯔ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯦꯕ ꯑꯗꯒꯤ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯝꯅ ꯁꯦꯡꯕ ꯚꯤꯗꯤꯑꯣꯁꯨ ꯅꯠꯇꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯂꯥꯛꯄꯅꯦꯕꯀꯣ ꯐꯦꯁꯕꯨꯛꯇ ꯂꯥꯛꯄꯗ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯁꯤꯅ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯄꯅꯦꯕ ꯅ꯭ꯌꯨꯁꯀꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯏꯗꯤꯇꯤꯡꯕꯨꯗꯤ ꯇꯧꯋꯦ ꯑꯗꯨꯒꯤꯗꯣ ꯀꯣꯄꯤꯔꯥꯏꯠꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨ ꯃꯥꯒꯤꯅ ꯑꯃꯨꯛꯀ ꯄꯣꯂꯤꯁꯤ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯤꯕ ꯅꯥꯕꯒꯤ ꯀꯩꯅꯣꯒꯤ ꯄꯣꯠꯁꯦ ꯑꯇꯣꯞꯄ ꯃꯤꯅ ꯌꯦꯡꯀꯥꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯃꯁꯤ ꯄꯣꯂꯤꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯍꯞꯇꯥ ꯑꯃꯔ ꯀꯌꯥꯅ ꯑꯩ ꯆꯞ ꯆꯥꯅ ꯀꯥꯎꯔꯦꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯗꯨꯃꯥꯏꯅ ꯕꯦꯟ ꯇꯧꯈꯤꯑꯕ ꯑꯩ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯑꯝꯇ ꯊꯥꯒꯠꯄ ꯌꯥꯈꯤꯗꯦꯕ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯂꯩꯌꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝ ꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯏꯒꯨꯝꯕ ꯎꯍꯟꯕꯤꯗꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕꯒꯤ ꯄꯣꯠꯁꯤ ꯌꯥꯎꯍꯟꯕꯤꯗꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯣꯂꯤꯁꯤ ꯈꯔ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯂꯒꯕꯨꯗꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯗꯨꯝ ꯌꯥꯝ ꯊꯨꯅꯁꯨ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯪꯅꯕꯅꯦ ꯍꯥꯏꯗꯨꯅ ꯑꯀꯤ ꯑꯈꯪꯕ ꯑꯗꯨ ꯑꯗꯥ ꯇꯧꯕ ꯑꯗꯒꯤ ꯊꯝꯅꯦꯜꯗꯨꯗ ꯑꯃ ꯍꯥꯞꯆꯤꯟꯕꯀꯣ ꯃꯑꯣꯡ ꯃꯥꯟꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗꯅ ꯚꯤꯗꯤꯑꯣꯗꯅ ꯃꯦꯁꯦꯖꯅ ꯀꯩꯝ ꯌꯥꯎꯔꯝꯗꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯌꯥꯗꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯊꯝꯅꯦꯜꯗꯨ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯗꯨꯅ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯌꯨꯇ꯭ꯌꯨꯕꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯝꯅꯦꯜꯗ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯗꯕꯁꯦ ꯁꯤꯁꯨ ꯃꯈꯣꯏꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯒꯅꯤꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯣꯂꯤꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯧꯅ ꯆꯪꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯂꯦꯇꯦꯁ ꯀꯟꯗꯤꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ 8,000 ꯋꯥꯠꯆ ꯑꯋꯥꯔꯁꯤ 2027ꯒꯤ 1 ꯐꯦꯕꯋꯥꯔꯤꯗꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯔꯛꯁꯤꯗ ꯃꯣꯅꯤꯇꯥꯏꯖ ꯐꯪꯗ꯭ꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯇꯧꯅꯕ ꯍꯣꯠꯅꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯦꯛꯁ ꯌꯥꯔꯗꯒꯤꯗꯤ ꯈꯔ ꯂꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏꯕ ꯍꯥꯟꯅꯒꯨꯝꯅꯗꯤ
ꯑꯗꯣ ꯃꯣꯏꯗꯒꯤꯁꯨ ꯔꯤꯚ꯭ꯌꯨ ꯆꯠꯂꯤꯕ ꯉꯁꯥꯏꯒꯤ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯃꯌꯥꯝꯗ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯃꯣꯏꯗꯁꯨ ꯈꯔ ꯍꯟꯊꯅꯕ ꯇꯧꯔꯤꯅꯦꯀꯣ ꯃꯣꯏꯗꯁꯨ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯌꯨꯇ꯭ꯌꯨꯕ ꯀꯝꯄꯅꯤꯗꯒꯤ ꯑꯗꯣ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯃꯛꯏꯅꯦ ꯑꯗꯨ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯗꯒꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯕꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ 8,000 ꯋꯥꯠꯁ ꯑꯋꯥꯔꯒꯤ ꯄꯣꯠꯇꯨꯗꯤ ꯆꯠꯅꯔꯔꯣꯏꯕꯀꯣ ꯑꯗꯨꯒꯤꯗꯤ ꯐꯣꯂꯣ ꯇꯧꯔꯔꯣꯏꯕ ꯑꯩꯈꯣꯏꯗꯤ ꯑꯣꯜꯔꯦꯗꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯈ꯭ꯔꯕꯅꯤ ꯏꯐꯦꯛ ꯇꯧꯔꯔꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯂꯥꯛꯄꯁꯤꯡꯗꯅ ꯏꯐꯦꯛ ꯇꯧꯒꯗꯣꯏꯁꯦ